Manipur top channel ki maikaidigi maruibi I pausing miyamda thamjari ahanbada lan mayoknarabusu sarkargi war on drug lepalati ekar kuntrada tharama poppy detect tawri mari fari Isterasin irang mayoknarabusu leptana sa tharagliba war on drug ki saruka moina ngasi urkul district ki Khamason range da lam ekar kuntrada tharamba yamlaba poppy pambi sing detect tawri loinana poppy sing adu tharambada sienaba miyoi mari pokhaikhre haina police ki paw manai Pausna makatana haidibana Paraba miyoi singadudi Paimi ramsat say kunga taret License simra say nifugamapan Kapangkui kasim amasum Yatai SP kawi Makoy digi Yergan amamasum thang anifugal haidi Adopa mana Mau police station yung manung sanba Mau pungdong da lam ekar amara tharama poppy pambising Manipur Police Forest Department amasum Executive Magistrate jawbati mamana yantatuna mangankre Loinana Belas Chairman gi matata mathauta pe action sing lokot krehari marasida combined force na singamasum tampak ki area da santi thamna leptana satharak po operation gi sarwa moina Kangpokpi district ki jal zanglong phai belas gi yamla bu khulai sing foikre pagala bu khulai sing adri 7.62 gi sniper rifle ama pistol ama 303 ball action rifle ama hand grenade manga Starting 90 explosive mga electric detonator mari tuan pamakal gi nongoi marusing army ring ahum wireless set ama mini flare cartridge ama anti riot shell mga rubber round ama yauna ati yamla bukhulai sing fogal hairi amarom security ki akam section thorang loi nanga si NH 37 Imphal Jiri bam lambida loaded truck samag yankai ga taruk aduga NH 2 Imphal Dimapur lambida na loaded truck sahunga kunga taruk Imphal sangla kre haiden su paw mana makhatana fongdorakli atopor report amadana mo Imphal West ki kautru Kuki theory sing na drone amadi sniper attack sataki NI Haukiba September amagi nungthil Kuki militants in Imphal West ki kautru amasum kadang banda drone attack yaw sniper attack sa thaduna nupi ama Leikhidre amasum kayana aso apat nangan ki haibigi sapsaba video footage photograph amasum seizure memo sing NIA gi maikaidigi special code NIA Manipura file tawkre hari Lebak thiba thaudo odu Kuki singna drone attack amasum sniper attack sizinaki haina national media da mayek singna phongkhrabasu Chief of Army Staff Lieutenant General Upendra Dwivedi amasum matamamada Assam Rifles ki DG oiramba thabaktigi pothakhraba PC Nair anina yamna kana react tawraduna drone attack sa thabigi khudam amata leiti haina phongdokibani aduma pu thaudo oduga mari leidana national media ra phonglakhiba report amagi matungina hairibadi Kuki militants in Haukiba September amada Imphal West ki kautru amasum kadang banda drone amasung sniper attack satakiba duda mapham da lakpi mauna amasiki aduga pikliba masadu na soki haibigi sapsaba khudang chamdangaloina special NIA court madugi matik saba video footage seizure memo amadi photograph singba du file tawrakibani NIA gi maikaidigi BNSF ki section 105 ki makada investigation sa tharakibani numinadu Kuki theory sing aduna drone bombing amasum sniper attack sa tharakhiba duda security force ki maikaidigi so handro nomai kapnaki loinana thaudo aduga mari leina lamsang police station Kuki theory sing adugi mathakta BNS arm act explosive substance act amadi UAP act ki makhara tungan mai section ki makhara investigation adu sa tharakibani case asigi matang da NIA gi maikaidigi submit tarakiba Still evidencing photograph amasum video sing adu punna khangdokmina khi haiden su paus ta makhatari makhasa tharak poina to papamana Puspa to the rule the action director oiriba maibam nabakanta gi film gi khongsata martial art gi Tollywood yorakhiba sakthoksan ngani Thobal Khetri Laikai digi Tollywood ki film gi taibang da masak thokpa action film gi director gi thaudang lo riba sai kunga mapan suraba maibam nabakanta na Puspa to gi action director oina thaudang lo duna film gi taibang da ma ki mapham ama kan mangkhre nabakanta na film gi taibang da khongdara ki basima ki mapa gi matung in badagi nari nabakanta gi apukpana nabakanta bu martial art ki lamda pushin biraba matung sumna gi martial art tambi baktanda miyeng thamkidi Manipur gi thangta amari sari saraki mahesi hena sawo platform amada puthona bonaki ngasidagi sei kunga mangarung gi mamang nabakanta gi apokpana Hyderabad ki Ramoji Film City da thangta otki
शो अदुना नबकांतगी इमुंग अचौब अहोंग पिरखी नबकांतगी मपान हैदराबाद थांगता उत्पादुबु साउथ इंडिया की सकनाइरब फिल्म मेकर किया की येंग फमोइदुना मखोइगी फिल्म की प्रोजेक्ट किया एक्शन की डायरेक्टर ओइना मतेंग पांगबिनबा मपार हाइजरकी मसिना मरम ओइरग नबकांत की इमुंग हैदराबाद लेदुना सिनेमा की तैबंग खोंदाबोकी नबकांत मसामक सही मसागी सही तराग मरी सुबदगी हैदराबाद एक्शन फिल्म की स्टनमैन ओइना थबक तौब होरकी मरा असिदा बंद्रेदी सुकुमार डायरेक्शन पीबा पुष्पा 2 द एक्शन की डायरेक्टर ओइबगी खुदोंग चाब अमा फंग भाइबसी नबकांत की ओइनदी मतम कुइरबा मंगलानमा मंगफाउनरबा ओइना थुकी फिल्म असिना इंडियन बॉक्स ऑफिस ममांग अमुक्त ओइखिद्रिबा मोंगदा मुंबई सीपी बेरर सीआई बिहार ओडिशा बॉक्स ऑफिस फंगबगा लोइदना बिहार खक्तदा पुष्पा 2 न लुपा करोड़ 3 हेना तानमंगखी ममांग बॉक्स ऑफिस फंगखिबा फिल्म सिंगदगी चादा निफु की सांग पुष्पा 2 न सेल तानमंगखरी यामना थाजदबा मोंगदा पंजाब स्टेट फाव फिल्म असिना लुपा करोड़ 5.5 तानमंगंबा से अंगकपा अमोइरी नबकांतगी ओइना पुष्पा 2 द लौखिबा थौदांग असि यामना मरुइबा ओइरी मरमदी फिल्म असिगी मरुइबा एक्शन सीक्वेंस क्यागी कोरियोग्राफ नबकांतन ओइदुन फिल्म असिगी बाबो क्यागी मियंग पम ओहनबा गमखी फिल्म असिगी रापा एक्शन फाइट अमदी यात्रा फाइट अनिमक नबकांतन डिजाइन तौबनी नबकांतन मतोमतन फिल्म अमद एक्शन डायरेक्टर ओइना थबक तौबा सि पुष्पा 2 सिना हनमनी असिगुम खुदोंग चाब अमा फंगबा अमदी महाकना एक्शन डायरेक्टर ओइखिबा फिल्म असिदा मियामना पामना येंगनखिबा सिगिदम अपेन फावी मणिपुर की सनरोय क्या मलेम सिन्म थुंगना सखंगनबा गमनखरे माकी मैकेदी की मणिपुर की थांगता अमदी इंडिजिनस मार्शल आर्ट असि फिल्म की तैबंग पुसिंदुना मलेम की मियाम द इना खुलब मणिपुर की थांगता असि उहनना बहनबनी नबकांतन पुष्पा 2 द एक्शन डायरेक्टर ओइना थबक तौखरबा मतुंग अतोप्पा मेजर प्रोजेक्ट अनि अमसु थबक पैखत पाउरे सकनाइरब डायरेक्टर रामचरण अमदी प्रभाग लोइदना हौजि थबक तौमिनरी रामचरण गा RC16 मूवी एदुगा प्रभागना फौजी हाइब फिल्म न थबक तौमिनरी मा खक्तनतन मणिपुर की सकनाइरब क्या अमसु मागना फिल्म की इंडस्ट्री द पुसिन पामने हैदी मणिपुर टैलेंट लेबना क्या लेदी माकी मैकेदी मखोइबु मतेंग पांगदुन फिल्म की लमदा मतेंग पांगनब ngमलिबा मखै होटनगनी हाइदेनसु पाउसद मखाताना फोंदोरकली अतोप पावमना किडनैप तौनब होटनरंब थौरांग माइ पगनखिद्री सिटी पुलिस स्टेशन की मनुंगसना लेबा थांगाल बाजार एरिया द KCP तैबंग आनब ग्रुप की मियोसिंगना मियोएनी किडनैप तौनब होटनरंब थौरांग पुलिस न माइ पगनखिद्री हाइदी पाव पुलिस की पाउन हाइरिबना थाउदोदुगा मरी लेदना KCP तैबंग आनब ग्रुप की मियोएबा फारे ममिंगना तिनसुबम बंकिम एलाइस पुनसिब एलाइस चाथोक कौई नंबोल लाइटोन जब मखा लेकाइदगिनी फारब मियोएसिदगी मरु तरे यावबा 9mm की पिस्तौल अमसु अंगौबा मसुगी जिप्सी अमा रिकवर तौरी हाइदेनसु पाउस मखातारी अमरोंदना नुंगथिल सराउना पुंग मरी मखाइरोम तारकपदा जिरीबम की सतो बेक्रा पुलिस स्टेशन की अवांगलोम किलोमीटर 19 लापना जिरीबम तिपाई मुगलंबी परिंगदगी किहोंगी फाम फावरगा सतनबगीदमक सेंबर मयामना PMGSY लंबी हाइरगजु खंगनबा अपिक लंबी अमगी मपान बॉम्ब मनी पोखैखरे हाइरिबा बॉम्ब कनाना करी मरम की दमत पोखैमनो हाइबा चपचाना खमंगमद्री लोइदना हाइरिबा बॉम्ब पोखैखरिबा मफम असिसु कुकी फुरुकी मार्गी मियोइसिंगना नमना ताब खुलग नकनबा मफमनि हाइनसु पाउसद रिपोर्ट तौरी अमरम लाइबक थिबा नुंगाइतबा पावमना ननुंगथिल सराउना पुंग मंगारम तारकपदा नंबोल माइबम सिंगजिन साइकिल थौबा ओइना ममांग लेकाइदगी मुतु मंगोल जाव कौबा मियोएमा सही याखैगनि थोइ सुरबा गाड़ी अमन थमलमबदगी ngरang हिउ सराउना पुंग तरामु तारकपदाइदा लेखिद्रे हाइदि मखा चथरक पोइना पनम पाउसीदगी तो पाउखरना डिसेंबर 10 दा सतकदरिबे मियामगी खोंगसत नोमगी सिंथा लेपिदुना कांगलुप फुरुक खुदिमक सरुक यामिनसी मणिपुर नहौनन इलीगल्स इमिग्रेंट सम फॉरेन मिशनरी सिंग सिजनदुना ह्यूमन राइट्स खुंगाउनरे फोलिंद्रो अमुको अमसुमसिग सतमिनरिबा लुपसिंग सिंदुना डिसेंबर 10 इंटरनेशनल ह्यूमन राइट डे की नुमित सतकदरिबा मियामगी खोंगसत कांगलुप फुरुक खुदिमक नोमगी सिंथा लेपदुना पुनः सरुक यामिनसी हाइन अमुको की जनरल सेक्रेटरी प्रताप लैसंगथेम अपील तौरखली अमरमद अफस्फागी काउंगमद्रब चाइना सैथिंग मरक्ता मिसाइल याउन अफब मखल की खुलाइसिंग इलीगल्स इमिग्रेंट्स फॉरेन मिशनरी मदी अनसिंस एक्टर्स फंगंदुना नुपी अंगांग याउना मिचम मियाम ओनसिलगा तमथीना हाट पतुपगी थबक सथरकले हाइना कमिटी ऑन ह्यूमन राइट कोहर की चेयरमैन फुलिंद्रो कोनसमना पेनबा फोंदोखरे
ngasi nungthil pokhaikhre leiba amuko ki office ta pangthokiba paugi mifam amada lup asigi general secretary Pratap Laisang themna hai lakliba December 10 da pangthokadoriba Manipur miyam gi khongset asi lamdam asida leidiba furup kunthraga mangagi apunbagi pangal sagatuna nungsi sanana lemindana bagi paujal puduna satkadaba puari masak ohogadaba amani khongset asi amuko MSF amoba poirei leimarol amadi kohor na sinduna pangthokadabani Masi India lengana Manipur ki kanglup masil gi mrak ta hu kam sinduna state asida maset thugairaga amaga unaba yadana bagi thawong sa thariba sigi mayokta khulai paidana hoba lan amani haina lawus yai Mana makha taraduna India lengana Manipur gi apun bagi saktam thugaina bohona rakliba sigi mayokta sab saba pakhumama pi haudrabadi kuislaglaba matamda tungi mirolna hauziki mirol sibu thina ngang na hogane haba wapum thamki Miyamgi khongset asi ayuk pung 10 taba matamda thau ground gi horaga nagamapal samu makhong kangla pak amadi khuya thuna singba mapham sing phauduna khumal lampak phau busatkani haina amuko gi general secretary na khangaladuna masida miyamna nomagi sintha lepiraga saruk yabiyu khongset asida Manipur muthat pa yaroi self determination is our birthright afaspa pumut muthatlu amadi nupi angang hatpa terrorism gi thawang punamak lephallu haibana singba khulaw singlaw ganai Kohor gi chairman Fulindro Konsam hakibada miyamna malem gi tungan mafam singda International Human Right Day haina sai khuding gi December 10 da pangthoknaki basi kumja English nga magsamapan ga nifuga nifanda United Nations General Assembly na lawkiba amadi lawtokhiba The Universal Declaration of Human Right adubu ikai khumnaduna pangthokani haina nahongna ningsingki mana makha taraduna malem gi lebak mayam mangasidi individual amasum group ki oeba human right punamak phangduna politically economically amadi cultural punamak sakhotkhe adubu Manipur dari international law mayam amana piba right to self determination yawn human right mayam mangasisu phangdana legi masigi mathakta afaspa 1958 thamjanbaga loina masigi saifu oina miyoi kayam ama hatpa tupa madi nupi angang phawbu ikai khumnaba manghan bikhibagi thaudok sing laikhe afaspa da politics tawduna Manipur mapham kharada ek asigu amuk thamba masi amadana lathokpagi thawong sing sathaduna Manipur miyam gi marakta khaibung tanna basil lainasu Falindro na maralski Loidan afaspa gi kaungamdraba saina saithing asigi marakta housingna amuk rocket launcher missile UAB amadi RPG na singo apapa makali khulai sing illegals immigrants foreign missionary amadi unseen actors sing da phanganduna nupi angang yauna misa miyam sing da onsilaga tamthina hatpa tupa yumai thaba amadi hostage tracking phawa tawduna human right khongauna bigi thawong sing amuk satharakli Ikui-dana lay makong da layba 57 suba Mountain Division ke manungda sang hibadigi ngasi phawba thiba khangdana layriba Laishram Kamal babugi thawdosina Manipur miyamasi army ke manungda phawba shekar oidre haiba takli masida sunatana handaki irang manungasida layma khonglomdagi Imphal West District ki manung sanba Singya Tamyada layriba mafam singda landarakpagi thawong singsa tharakpa laikre Manipur army amasum CAPF lak amarom deploy tawraga asiguma thawong sing thingba ngamdabasi yamna lebak thibani masina maram oiraga lamdam sida asiguma thawong singsa tharaklibasigi marumda kana layri haibasi India lengana thidokpaga loinana khudakta lephangani Afaspa hairiba ek asi pumut muthakadabane madi lamdam asigi miyamdi human right fongangadabane haibadi demand sing tawduna miyamgi khongset asi International Human Right Day December 10 na pangthokadabane ki namira sida kanagumba lup amadi lanai miwe amatana ban natragana blockade na singbasing tawbidanaba kohorgi chairman na hakibaga loinana miyamgi khongset asida lamdam asida laydibu college furup amadi khunagi section khudimangna saruk yabina ba apel tawkenesu paus da makhatari Atopa paumana Kamal Babu Mangkibaga Mari Laina UN Working Group na Tabakara Paikhatlakani Haibagi Thazaba Lady Kor Laimakong the Labor Army came na Sankibagi Mapham Kangdana Lady by Laistram Kamal Babu Gilanga Langzin Titopaga Mari Laina Atoba the United Nations Working Group na Tabakara Paikhatkani Haibagi Thazaba Lady Haina Korgi Adults Council ki President L. Debabrata Roy na Fungtokre Manipur Press Kapta Paumising Unaba Mara Debabrata na hai Laimakong the Labor Yankai Katare Super Mountain Division Manung Dagi Mangkiba Kamal Babu Gilanga Langzin Putopangam da Basiga Ngasiga Thana Numitaraga ni 20 Suzinkre Army ki mekai degi su positive response amata pirak pa laitri haibaga loinana Kamal Babu mapham khangdana mangkiba sigi matangda miyeng sangbina Geneva da leiba United Nations Working Group on Enforce or Involuntary
Disappearance Office of High Commission for Human Rights Corna Wakatkibi Pokumpiracre, Atubur Tabakara Pekalakani Habi Tazbala Hari. Manhai, Kamal Babuman Kiputak Matang, my police station Amadi, Assam Kashar police station Sukesam registered Tokibagaluna, Manipur High Court file, case file docre, Kamal Babuna Mapham Kangda Manki Basi, Constitutional citizen Kudimak the Piriba right. Liberty amadi freedom khongauna bani haina lauraga UN working group athubi formal communication amangarang piki madro working group asigi makedigi su pakhum pirakli athubuda thabak paikhat kani haibigi thajabasu president phongdokhen su pausida makhatari loisilak poina topa pawmana oinam sawung bumna khunja singi wakhalo lawbigi mifam pangthokre Konglai People's Confederation Capricorn Manipur na paring naina sathaba miyam gi apa ma phongdok na ba mifam ama Thawal district ki oinam songbum iraima laibung da pangthokre mifam adur oinam songbum maira paibi oinam songbum youth development committee amasum iraima ima lai committee gi thapu busing loinana khunja sing na saru yaki ngasigi mifam adur saru yaki ba khunja sing na hauzik thokliba kuki lalhausi ga mari leinana masa masai goi ba pendra bo wafam kya phongdok na khiaina Capricorn gi sirolaman hadi Ngasigi mipamaduda oinam songbum maira paibigi secretary alangbum ranitan hai hauzik thokli bala na solution hangi hairabadi miyam gi asob ihawa ma mathoktai khongang kunya singda khongjang ama sangsiluraga mayon dana ikhang khawdana hek lusilapugum yawbusino haiti masigumba si thoktana ba apunba lising amagi makara khongjang sangsinba matam oiraidi amaromda OSYDC club ki secretary oina manisnan hai handakila na sida mitai Punsilakle haina lawi dubu marak thugai gi tawba yorokpugum tawba masi thidokminaba mathoktai loidana thoklibu lana si yumlonari ba memar irang ni asoba safu ama humjilakpani masi miyamna marik sumna nainaba mathoktai ki loidana OSYDC club ki president Asem Devena phongdokibida lusingbo haibasi kathokpa thamoi seng mathoktai loidana lusingmo yaman madagi punsinma ngamdabagi mamitari loidana khongjang sangsinba matamda India lenga ki nakhong Sagadaba demand tawba matamari karigum India lagana Manipur bungak pangamdragadi aikoi tongana lengak saragi haina demand tawba matam oiri haikin spokes na makatana phongdoragli duga husiko ina di mayam paus matang solution jarage masu mayam puna no update ngamina national sigi mekerigi mayang phumna makatana thamjari